आकाशवाणी इम्फाल ngangbam nganthoi pau pajari ahan bada maru oiba pau Mukhyamantri Nongthomam Birenna Raijya sigi nupi paumi singi numit mapani satkadaba Andaman khoksat ngasi lamthakre Election Commission na Lok Sabha mikhal gi matam ngasi lauthoklagani Pradhan Mantri Narendra Modi ngasi Telangana amasung Karnataka da lakadoriba Lok Sabha mikhal ga mari lenana miyam gi mitin sing da saruk yagani amasung Kendra gi Petroleum amasung Natural Gas Mantri Hardip Singh Puri na Alternate Auto Fuel Ethanol 100 New Delhi da launch tawkre Mukhyamantri Nongthomam Birenna Raijya sigi nupi paumi singi numit mapani satkadaba Andaman khongsat ngasi lamthakre lamthabagi thoram adu Mukhyamantri gi official residence dagi ngasi yupung 13 da pangthokibani thoram adu da MLA K Robindro amasung Sapam Kunjakeswar susaruk yakhi khongsat asi Rajya Sarkar gi Directorate of Information and Public Relations ki makhada All Manipur Working Journalists Union amjuna sinbani Mukhyamantri Nongthomam Birenga Assam Rifles ki IGAR South ki Major General Rabrup ka ngarang unaduna Bharat Myanmar ngamkhai paring da hojik oriba security ki phibam gi matang da wafam kya khanakre Social media da thaglak pawarol amada Mukhyamantri na hai Bharat Myanmar ngamkhai paring da hojik oriba phibam amadi naronda aina yadaba polam sing ain gi wang madala loliti ki thabak tawriba amasung naronda mi changsilakpa sing gi matang da kupna khanakhi Mukhyamantri na Major General da ngamkhai paring asida mitop sangsinba ain gi wang madala lolitik tawriba singi mathakta akanba yengsangduna thogan hingdaba thodok sing tholaktanaba poktak pikhi ningsingba yai Rajya Sarkar na moreda Rajya gi yamlaba Police Commando sing thajin khiba lekhrabani Assam Rifles amasung mafam aduda leiriba Kendra gi Armed Police Force sing da mafam asi henna section na ngak senaba Mukhyamantri na phongdokhiba su lekhrabani Rajya sida santi amasung tangdu leitaba lehenaba Security Force na Sing amasung Tampaki Zilla sing da thiba humbagi thabak paksan sathari Manipur Police na social media da thagalak pawarol amada hai National Highway 2 amasung National Highway 37 da punna pochai puba gari chahum marifu Imphal om da security gi akanba section thawanga loinana ngarang sanglakre Assam Rifles na Rajya sigi tongan ba mafam sing da khulgi lusing basing lanai lup singi lusing basing amasung mara paibi sing ga unaduna santi thamna ba wari sanabagi thabak leptana sathari Assam Rifles ki serol man hai Serau Relief Camp ta leiba miyoi sing Kuki Ship Association amasung Kuki NP Chandel gi miyoi sing Manipur University gi mahiroi singa unakre Amaromda Assam Rifles na Chandel jila da jila adugi naha sing da Agnipat scheme gi matang da akupo warol pikhi scheme asigi damak tengbang na ba help desk ama launch tawkre masi tha sigi kunithoi phawa mathau tawgani Lamthagi ahan bathangje numit saroi khambgi thorom ngasi Rajya sigi mafam kya da pangthokhi thorom asigi mari lenana tongan ba khungang sing amasung laikai gi miyoi sing na magi yumda panba kum amagi manama sing khulgi laida katuna sem saraba manama sing adu lamlong ahum natraga mari phangba mafam sing da thadoknai tabiriba pawse Akashvani Imphal dagini Election Commission nam Lok Sabha mikhal gi matam ngasi lauthoklagani mikhal gi matam asi ngasi numit yungba matungda New Delhi gi Vigyan Bhavan da pangthokpa thorom amada lauthokani Hojik chaliba Lok Sabha gi matam June 13 ta loiragani English singani 18 da Lok Sabha gi mikhal April dagi na May phawgi manungda tangkak tare thokna pangthokhi kumsi gi mikhal asida su haiba matam asimakta da tangkak tare thokna pangthokani Lok Sabha mikhal gi matam lauthokpa ga loinana Election Commission na Rajya khara gi Vidhan Sabha mikhal gi matam su lauthokani Manipur gi oina Lok Sabha mikhal gi damak hojik phawbu gi oina CPI natana atai dol singi mirep sing lauthokpa leitri dol asigi Manipur State Council gi hanagi State Secretary hojikna All India Trade Union Congress ki Manipur gi General Secretary Laisram Sotin Kumar bu Inner Manipur Parliamentary Kendra da mirep oiragani haina lauthokre Pradhan Mantri Narendra Modi ngasi Telangana amasung Karnataka da lakadoriba Lok Sabha mikhal ga mari lenana miyam gi mitin sing da sarug yagani Pradhan Mantri na North Karnataka ki Kalburgi playground da pangthokpa miyam gi mifam da ngasi numidang wairam wangangani Rajya dugi BJP gi President amasung MLA BY Bijendra Birodhi Lusingba R Ashok Bidar gi MP Bhagavat Khuba Kalabura gi MP Umesh Yadav amasung
कलाबुरागी अमदी बिदार लोक सभा केंद्र दगी बीजेपी की लुसिंगबसिंग अमसुंग विधान सभा सदस्यसिंग मिखल की रैली द सरुक यागनी मसीगी दमक सिटी पुलिस ना अकन सेक्शन थौरांग लोखटपग लोइनाना कलाबुरागी तोंगान तोंगान मफमसिंग द पुलिस पर्सनल सिंग डिप्लॉय तौरी कलाबुरागी शहर दा संगथोक संगसिन तौरीबा मियोइसिंग द सु सेक्शन थौरांग अकन थबक पाइखटली राष्ट्रपति द्रौपदी मुर्मू ना नोंसु बेंगोल की संदेश खाली हिंसा की विक्टिम सिंगा राष्ट्रपति भवन दंगरांग उनखरे उनबदुदा राष्ट्रपति दा शेड्यूल कास्ट अमसुंग शेड्यूल ट्राइब कम्युनिटी सिंग साफन लेहनबगीदमक बियंग चंगबिनब हाइखी सेंटर फॉर SC/ST सपोर्ट एंड रिसर्च की डायरेक्टर डॉक्टर पार्था विश्वास हाई उनबदुदा हिंसा न सोहलब नुपीसिंग अदुगी माइकैदगी मेमोरेंडम अमसु राष्ट्रपति द पिसिलमखी केंद्र की पेट्रोलियम अमसुंग नेचुरल गैस मंत्री हरदीप सिंह पुरी ना अल्टरनेट ऑटो फ्यूल इथानॉल 100 ngarang New Delhi da launch tawkhre thormaduga mari lenana Sri Hardip Singh Puri na hai green fuel ethanol 100 ase Modi sarkar na lebasi gi sel thum gi growth ta mapungoi ba thodang launa bagi pandam thamdana puthokpani ethanol 100 asina climate change da ahong buthokpa sing hanthai le amasung aseng banungsit ki chang henget hali kendra gi ngaksel mantraloina Hindustan Aeronautics Limited ka lupa koti lisingani chanipan mirfudra gi yana warol sahi taunakre yana warol asina Bharat Navy gi Dornier aircraft kunmanga mid life upgrade tawduna matam ga chunaba khusukulai sing haplagani Griha Mantri Amit Shah hairi electoral bond asi Bharat ki rajniti da black money gi sapu asi muthanaba puthokhibani New Delhi da permission ga unaba mada Sri Shah hai electoral bond asi gi matang da Supreme Court na lawkhiba warep adu ikai khumnai बोनसी मपुंग फाना मुथत्पगी महुत्ता हेना फगरहनब थौरांग पाइखनब होनबना कानगनी केंद्र की पोर्ट शिपिंग अमसुंग वाटर वेस्ट मंत्री सर्बानंद सोनोवालना पोर्ट शिपिंग अमसुंग वाटर वेस्ट मंत्रालय की फ्लैगशिप प्रोग्राम सगरमाला की मखादा वाटर वेस्ट प्रोजेक्ट तरागी दमक लुपा कोटी 7.95 हेनबगी सेनफम थारगनी हैना लाउथोखरे प्रोजेक्ट असी केंद्र सरकार ना सादसा मसेंथंग पिथादुना नेशनल हाईवे नंबर 2 परिंग द लेबा ब्रह्मपुत्र तुरेल दा टर्मिनल अमसुंग रिवर राइन इंफ्रास्ट्रक्चर सेमगतलगनी मसिना लंबी थोंग फगरहनबा अमसुंग सेल थुम की फिबम सु फगरहनबा गमलगनी केंद्र सरकार ना ई व्हीकल के अनोबा थौसेल अमा हौदोकले मसिना लेबाग सिदा ई व्हीकल सारिबा इंडस्ट्री सिंगदा हेन खुदोंचाबा फंगनी लोइनना ई व्हीकल की इंडस्ट्री सिंगदा सेल थादबगी सांगसु हेंगेर हलगनी मेक इन इंडिया हेन मपांगल करहनबगा लोइनना थौसिलसिना ख्वाइदगी नोबो टेक्नोलॉजी मियामदा पीबा ngamlagani हाइरी मसिना मियाम की मसा मउ फना थंबता नतना सेल की सादिंग सु निंथिना हंथाहनगनी अरोइबदा मरोइबा पाव अमुहना मुख्यमंत्री नोंथोमम बिरेना राज्य सिगी नुपी पाउमी सिंगी नुमित मापनी सटकदबा अंदमान खोंगचत ngasi lamthakre इलेक्शन कमीशन लोकसभा मिखल की मतम ngasi लाउथोकलगनी प्रधानमंत्री नरेंद्र मोदी ngasi तेलंगाना अमसुंग कर्नाटका दा लाकदोरिबा लोकसभा मिखल के मरी लेना मियाम की मीटिंग सिंग द सरुक यागनी अमसुंग केंद्र की पेट्रोलियम अमसुंग नेचुरल गैस मंत्री हरदीप सिंह पुरी ना अल्टरनेट ऑटो फ्यूल इथानॉल 100 न्यू दिल्ली द लॉन्च तौखरे पाउलोइजरे